Arambai News Guwahati da Mithelonge pau tabiriba singbu ihan hanbamuktada chingangbam Suzitrani na khurumjari. Hauzik pungpham asi fawbagi oina maroiba samlapa pau khara lomitharasi. Monitoring Committee Lakhipur Kasargi President Khaidem Kantaga loinana ngangom Brazaki Sor amadi Sarat Laishramna handak Manipur chatuna relief camp singda tengbang potlam sing yelubagi paudam amadi Assamda hauzik mayok narikliba delimitation gi matangda ngarang nomaizing numit South Barak Hall bina kandida miyamgi oiba mifam ama phamkhre. Mifamda Presidium members sing oina Khaidem Kanta, Konjingbam Aruna, Professor G. Narahari Sarma, Professor Y. Raj Bihari, amadi Professor P. Raj Bihari na Saruk Yaki, amadi Imphal da Chaluba Makoi Ahumbu, Taramna Oglabagi Matung T. Nogendrana, Taramna Opagi Warol Thamke. Mathangda committee ki convener N. Nanda Mohanna keynote address piki amadi Laishram Sarat Ngangom Braza Kishore amadi Khaidem Kantana Marik Chumba Paudam Thamduna Mayamda Tahanke. Professor P. Raj Bihari na Manipur Khongcharamadi Tengbang Potlamgi Matangda Machak Haina Miyamda Thamki amadi Maroi Bathodang Lokhiba Awana Saruk Yakiba Singh A. Nanda Mohan Sarat Laishram Ngangom Braza Kishore Sunita Konthauzam amadi Laukham Siamolda Lengyan Piyanduna Ikai Khumnabasu Ngarangi Mipamasina Utki. Mifamgi Manungchana UNLF ki Hanigi Chairman R.K. Sanayaima Elias Meghena mobile phone gi Kuthangda Tiliba Miyamda Mahaki Oiba Tamogi Paudam live oina Tahanke. Jaglen Chaminaraba Matung Nungthilgi Mifamda Hauzik Pong Sariba area delimitation ki Matangda Kupna Kananina Ki. Ngangom Baba Macha Ingudamani Tomba Khaidem Gaurahari Amadi Ningombam Ranjit Chingbanasu Muroiba Wafam Kya Thamke. Kupna Khananarabagi Matung Monitoring Committee na Election Commission gi Maroiba Secretary Commissioner Singda Wakache Tharagani Haina Convener N. Nanda Mohana Thadorok Pachirol Amana Phongdorakli. Maragasida Hokiba June Kunda Election Commission of India na Assam State Kioiba Delimitation Proposed List Chipong Ama Thadorokiba Sena Barak Valley da Achoba Chithing Ama Pirakli Delimitation Proposed List Asigi Mayokta totally opposed Dorakli. Delimitation ki khudong chaba lauraga hokiba English ingini kunma thoigi assembly mikhalda Lakhipur Kendrada BJP na vote phangkhidaba maram oiraga guideline follow tawdabida Maitei Pangal amadi Muslim miyambu Hawaii nung khandokpagum khandoklaga thangnariba assembly constituency Sonai amadi Udharbonda inthokpire aduga Barak Valley da Mahousadagi Vidhan Sabha 15 liramba adudagi ani kakthalaga 16 da oina thamkhre. Masida tumina leiroi Manipura BJP lengakna kukiga manaraga mitei ekhoibu refugee ki maongda sanarakpagi makhada Assamda leiriba mitei ekhoibusu maru yona phuktatlaga thambagi thong torokli haina Assam Pradesh Congress Committee ki Secretary L Thoibana phongdorakli. Mamang the Lokiba Warib Matungina, Ngarang South Barak Hall Binakanti da Assamgi Civil Society Organizations in Gyoiba Apun Balup Amasem Craig. Mipamadu da President Member Singoina, Dr. K.N. Chan, Arambam Nandababu, Benny Mishra, Madi Yunam Nodia Chana, Dice of K. Mipamasida Manipuri Kanba Loop Makal Haina, Ming Thonba, Anoba Loop Amasem Kibagaloina, Lubasigi Chairman Oina, R.K. Sanahal, Vice Chairman Singoina, Ingudam Manitomba, Chingsubam Nabukumar, Benny Mishra, Tampak Mayum Rehanuddin, Convener Oina, Seram Herazid, Co-Convener Singoina, Mutum Gunadhon, Manikumar Singh, T.H. Binoy, Amadi Sangita Begambu, Kanke, Aduga Media Convener Oina, Asangbam Sapan, Finance Convener Oina, Yunam Nadia Chan, Publicity Convener Oina, Birolal, Don Singh, Amadi Sanahan Bibu, Kanke. Organizing Convener Oina, Potsangbam Rameshwari, Pratima, Amadi Prabirbu Kanki, Duga Spokesperson Oina, Arambam Nandababu, Advocate, Fanjogum Loknath Kaloina Sarugyakiba, Namak, Member Oina Kanduna, Punna, Mui Kuntrama Toina Saba, Lubasi, same key. Kankiba Pam Bibasing, Dr. K.N. Chana, Wasak Lohan Ki, Amadi Kudaktagi Tabak Toba, Hauragani, Lauto Ki. Wariboina Lagliba July Mangada, Manipur, Togliba, Kanluki Iranga Sigamarina, Assamda, Joina Tariba, Manipuri, Kunda, Ayuki Pung Taradagi, Numijunga Pungtarani Tuifa, sitting protest, Chatava, Loyana, Makalna, Chamanaba Memorandum, Ama, Indiagi Prime Minister Office, Tazin Bagi Warip, Lokibaga, Loyana, Kungi Club, NGO, Mirapai Bising Nasu, Makalga, Pau, Pauna Vinaba, Lubasigi Convener, Seram Herazitna, Pondorakli.
ꯍꯧꯈꯤꯕ ꯈꯥꯃꯦꯟꯂꯣꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯂꯥꯏ ꯄꯨꯟꯁꯤꯐꯝ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯅꯤꯡꯂꯣꯏ ꯅꯤꯡꯊꯦꯝꯃꯌꯨꯝ ꯋꯥꯉꯝꯕ ꯃꯉꯥꯡ ꯑꯃꯗꯤ ꯂꯥꯏꯁ꯭ꯔꯝ ꯅꯅꯥꯎ ꯈꯨꯃꯟ ꯑꯅꯤꯒꯤ ꯂꯥꯟꯅ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯂꯥꯏ ꯄꯨꯟꯁꯤꯐꯝ ꯇꯦꯈꯥꯎ ꯁꯪꯕꯤ ꯂꯛꯈꯤꯄꯨꯔ ꯈꯨꯅꯧꯒꯤ ꯂꯥꯏꯅꯤꯡꯂꯣꯏꯁꯤꯡꯅ ꯂꯥꯏꯅꯤꯡꯊꯧꯗ ꯍꯩ ꯔꯩ ꯑꯃꯗꯤ ꯃꯩꯔꯥ ꯀꯠꯆꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯅ ꯄꯣꯛꯂꯛꯇꯨꯅ ꯂꯩꯕꯥꯛꯀꯤ ꯑꯍꯛꯄ ꯊꯧꯗꯥꯡ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤ 38 ꯁꯨꯕ ꯁꯂꯥꯏ ꯄꯨꯟꯁꯤꯐꯝ ꯕꯣꯟ ꯇꯥꯔꯥꯄꯨꯔ ꯃꯁꯥ ꯁꯪꯂꯦꯟ ꯑꯃꯗꯤ ꯕꯣꯟ ꯇꯥꯔꯥꯄꯨꯔꯗꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯑꯃꯤꯠ ꯁꯥꯍꯅ ꯀꯧꯗꯨꯅ ꯗꯦꯜꯍꯤꯗ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯐꯝꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯗꯦꯜꯍꯤꯗ ꯂꯥꯛꯅꯕ ꯀꯧꯔꯛꯄꯗꯒꯤ ꯍꯟꯗꯛꯇ ꯁꯤꯑꯦꯝ ꯕꯤꯔꯦꯟ ꯉꯔꯥꯡ ꯑꯈꯟꯅꯕ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯗꯦꯜꯍꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯐꯝꯈꯤꯕ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯤꯐꯝ ꯑꯁꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯅ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤ ꯑꯍꯥꯟꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯒꯤ ꯃꯇꯥꯡꯗ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃꯗ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕꯒꯤ ꯁꯤꯑꯦꯝ ꯀꯧꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯕ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯟꯕ ꯌꯥꯕꯗꯤ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝꯗ ꯑꯇꯩ ꯑꯇꯩ ꯏꯁꯨ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯃꯥꯖꯋꯥꯗꯤ ꯄꯥꯔꯇꯤ (RJD) ꯑꯃꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯁꯤꯟꯗꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯇꯛꯁꯤꯟꯂꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁ ꯔꯨꯜ ꯄꯤꯌꯥꯔ ꯊꯝꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯑꯣꯏꯅ ꯈꯣꯡꯆꯠ ꯑꯁꯤꯅ ꯐꯝ ꯇꯥꯕꯒꯤ ꯄꯥꯎ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯗꯤ ꯊꯣꯏꯅ ꯂꯩꯈꯤꯗꯦ꯫ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯗꯦꯜꯍꯤꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯔꯨꯔꯕꯒꯤ ꯃꯇꯨꯡ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯏꯝꯐꯥꯜꯗ ꯀꯧꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯀꯧꯔꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯅ꯭ꯌꯨ ꯗꯦꯜꯍꯤꯗ ꯃꯍꯥꯛꯅ ꯎꯅꯈꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯊꯝꯈꯤ꯫ ꯑꯃꯤꯠ ꯁꯥꯍꯒꯤ ꯁꯨꯄꯔꯚꯤꯖꯟ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯁꯤꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯐꯅ ꯌꯥꯝꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯖꯨꯟ 18ꯗꯒꯤ ꯍꯧꯅ ꯍꯤꯡꯁꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕ ꯅꯥꯕꯒꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯁꯤꯑꯦꯝꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯈꯨꯗꯤꯡꯃꯛꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯅꯕꯁꯨ ꯍꯥꯏꯖꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯡꯈꯥꯏꯃꯨꯛ ꯐꯝꯃꯤꯟꯅꯈꯤꯕ ꯑꯁꯤꯗ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯒ ꯂꯣꯏꯅꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ, BJPꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯝꯕꯤꯠ ꯄꯥꯇ꯭ꯔ ꯑꯃꯗꯤ ꯁ꯭ꯄꯤꯀꯔ ꯁꯇ꯭ꯌꯕ꯭ꯔꯇꯁꯨ ꯌꯥꯎꯈꯤ꯫ ꯄꯟꯕ ꯌꯥꯏ ꯍꯧꯈꯤꯕ ꯃꯦ 3ꯗ ꯃꯅꯤꯄꯨꯔꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯁꯤꯑꯦꯝ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯅ꯭ꯌꯨ ꯗꯦꯜꯍꯤ ꯈꯣꯡꯆꯠꯅꯤ꯫ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯗꯦꯜꯍꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯜ ꯄꯥꯔꯇꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯌꯥꯎꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯨꯝꯂꯛ ꯁꯤꯑꯦꯝ ꯑꯣꯏꯈ꯭ꯔꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯕꯒꯤ ꯃꯇꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯈꯤꯗꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯦꯟꯗꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯉꯣꯟꯗ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯅꯕꯒꯤ ꯁꯨꯞꯅꯇꯒꯤ ꯃꯤꯅꯤꯠ 9-9 ꯈꯛꯇꯃꯛ ꯃꯇꯝ ꯄꯤꯕꯤꯈꯤ꯫ ꯃꯤꯅꯤꯠ 5 ꯈꯛꯇꯪ ꯍꯦꯟꯅ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤꯕ ꯑꯗꯨ ꯇꯥꯕꯤꯈꯤꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯍꯟꯗꯛꯇ KYKLꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯗꯔ 12 ꯏꯃꯥꯁꯤꯡꯅ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ 5,500 ꯃꯨꯛꯀꯤ ꯃꯤꯌꯥꯝ ꯑꯃꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯁꯥꯐꯨ ꯄꯤꯔꯛꯄꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ 12ꯃꯛ ꯃꯐꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯈꯟꯅꯕ ꯑꯔꯣꯟꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣꯗꯒꯤ ꯅꯣꯡꯄꯣꯛꯇ ꯀꯤꯂꯣꯃꯤꯇꯔ 6 ꯂꯥꯞꯅ ꯂꯩꯕ ꯏꯊꯥꯝ ꯚꯤꯂꯦꯖꯇ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯁꯔꯆ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯟꯕꯗ ꯍꯥꯏꯔꯤꯕ KYKLꯒꯤ ꯀꯥꯗꯔꯁꯤꯡ ꯑꯁꯤ ꯐꯥꯈꯤꯕꯅꯤ꯫ ꯏꯪ 2015ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ 6 ꯗꯣꯒ꯭ꯔꯥ ꯑꯦꯝꯕ꯭ꯌꯨꯁ ꯇꯧꯕꯗ ꯑꯥꯔꯃꯤ 10ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯁꯇꯔꯃꯥꯏꯟ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯂꯦꯐꯇꯤꯅꯦꯟꯠ ꯀꯔꯅꯦꯜ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯕ ꯑꯦꯂꯤꯌꯥꯁ ꯎꯠꯇꯝꯁꯨ ꯐꯥꯔꯕ ꯀꯥꯗꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯏ ꯍꯥꯏꯅ ꯑꯥꯔꯃꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯛꯂꯤ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯈꯤꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯗꯔꯁꯤꯡ ꯑꯁꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯕ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯔꯛꯁꯤꯗ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ
kinetic force zinabada asogapan thokadaba amadi ahenba irang thokadabadu khanthabadagi army officer na waribasi tangai fadana lawba takhibani amadi lalhoba singdagi phangba khulai pumba thadok lamlaga thorakpa takhibani haina army na makhatana phongdorakli lalholubasi Imphal East, Imphal West, Bishempur amadi Thobalda maroina operate tobani Nagaland da base oiba Nation IM ga naksinana mari leinei su haire Imphal East district ki Porampat police station ki manung chana phagnung makha leikai Kharif Lowkolda PHED gi godanama June kunmari gi numidang sakhangdaba singna mai tharamle ningsing bayai thasigi kulhumdoida kuki gi informer ni haiba nupi ani miyamna phurubadagi khurai kendrigi MLA suwariba PHED minister L Susindrona nupi asibu khallaga puraga chatkhiba wahaudagi khoisaunarba miyamna L Susindrogi atopa mafam kharada leiba godown sing amadi potlam sing mai tharambagi thokdok thokhrabagi matung phagnungda godown amasu motorcycle da lakpa miyoi kharana mai tharamkhibani hairi mai chakpa duda PHED gi pipe sing yauna lupa